Lomi singi compensation oina low sangam mamada lupa lakh amadagi tadana pigadavani haina Irawat Foundation Manipur gi President ki AS Gopen Luang na phongdoraklei Wafam masingasi Manipur Press Club ki Loktak Hall da pangthokiba Irawat Foundation Manipur gi kunmapanrak suba Foundation Day thoranga mari leina phong ki bani Hak na makhatara na haukiba chahi khara ki mamangdagi Manipur ising ichaw toina thoktuna lakpaga loinana ikang suthokle masi climate change ki achauba safu amani asingma climate change ki ahongba kaya asina lomi sinmina pothok sing puthokpada dukimati khudong chadaba kaya piri pothok marang kaina puthokpa ngamdabana lamdam asigi setmilon da su ka hena sokchen khrei lamdam asigi setmilon gi fibam angak pafangna sokchin laba matam asida mapalagi lakpa security force kaya thamjin labasu lomi sing maning tamna low uba yahanma ngamdaba haiba asi tasingna laibak thibani Ningthina ngak senba ngamloidaba oiravadi security forcing masagi maram da halan crow aikoina ngamnaba hotnaragi hairatuna lomi singi fangpham thokpa compensation matam chana pithokpa galoinana low sangam amada lupa lakh amadagi tadana pinanaba wafam mari leinaba authority da takshilagani hainasu phongdoke Foundation Day thoram aduga mari leinana climate action and economic generation through agricultural activities haiba hiramda nongmagi oiba public discussion amasu phongke Lomi sing ase chahi ahum mari thongna phagi lo uba yarak dam sing se 2023 gi compensation ena haiku mana da yomba compensation ama achi ju kharib khaki rabi da thariba compensation sing sidi kanana pibi ge heba sa san ok mangi be sing sina nga nung mangi sing sina sigi compensation na kadai aduga 2024 gi compensation hajipok da siki mo pibi da na koi gi keno da tham sing se aduna compensation gi sang se 2024 2025 sida di akhoi di lo ujage lo uba yaroi da boragana sangam amada lupa lakh amadagi tadana indagomena masi choi choi dana 2024 gi si pigadabni aduga 2025 ki oinana koi lokpham sing ase lo pari ama koi sangam ama bok thadok dana lo uba yana naba noina koi gi damak honagadabni natragana koi gi damak security oina lakh pirbe sing se manipur thado sa pigro koi na thokpa koi langam naba isa gi sinjak se ningdam na puthok saraka na puk than na sajama manaba khunai ama koi oina na hona jarage